ngasi yumjang kisan met ngasi se keno sukara chingma male ngasi dagi purnima ne na sukara lawi purnima se sandha pung 3 matung de changbo ba male ado ngasi di lakhi puja mayam celebrate tongna bro Brijan Kumar Punggi channel subscribe tawriba mayambu thagatchari masisna wari di leite dum aina dum kano tor ko masi online na thak lakwa wa khana ma dum khalak pa hana gi aina ngarang nan kano lakpada aina haigibdo ai PG gi kadi gra su pan gidna ai dum khalak PG gi tu se kamai tawsige kamai tawhiba dum khanjala ko da ninjang airport su call na ai hojik to thiramini koise aina aiba fungal certificate kai ga se khoi loi laweba lawra matung sida sinamo khoi officially oina chapane ICCR na organization India gi achoba culture related oiba ko moina sin mani ICCR se ado moina official khoi passport su diplomatic official and khaidu idana white passport se so maina khoi official la chapane official jabasidi si nuai si moi manung mo protocol dum lai narang mane airport ta check nung to ba bi khoi immigration ni check to ba khot pa se kai mathau ta te se de passport khoi blue passport se pisal laga moida mamang di precaution je blue passport lai ba mi orga di blue passport je pisal ani leitabo orga di matam de di aadhar khang de ma khang de isa gi saktak se mayam moi de moi form do mel kan da moi na white passport ama chahi ama gi semak pajawi hꯧjikti mo matam je liktha gare chahi ama khaning khamang do bai se me mamang de chahi manga hor ke do se ma jaram ne manga ro hum lai ka hore ai adu mai da du passport to travel to ba ya hore ba ni hum da passport to mai to na ko je apply to khona koi mi 10 muk se tour chatna ba silla ka chi ga koi ai sai ngarang hai ba pungal certificate kai ka do lo thoi na ko na pung ge examine to khona to chatle salaga khoi na se Cathay Pacific airlines se Cathay da ne ba sina Hong Kong da ta ga ba adu Hong Kong da ki nadi ye se moi Fiji gi airport entrance airport ne ba कोई से मो हांगकांग चले हांगकांग दगे मु नादी चले नादी सिदेगे चपददी केथाई ग मोइगे कोच शेयर ले न माले मोइ फ्लाइट अनि से केथाई द चला केथाई दगे मो मोइना कोच शेयर ले न फिजी एयरवेज त मु तो हांगकांग दगे तमाइना सिल्ले हलक पसिना मो फिजी एयरवेज त हांगकांग मो लागा एदी दिल्ली द लाया कोई मी नि हुंगा अतैना कलकत्ता चखरे द अखोइ दिल्ली बौ लाकुसिद केनो दो लाए अैना मतमदा जेट एयरवेज लेरि अदु मोइ कोच शेयर लेनमनिना अदु गोइना लाए मदुसु मो यामना केनो एबम लेरिना हांगकांग जवरे हांगकांग दगी मो खोजे नादी एयरपोर्ट से सिदा चले फिजी एयरवेज त चले नादी जवरे नादी दे खोजे लाबासा आइना लमम सगदौने आइलैंड गतने याम चाउबदि नते अदु इसुको लाबासा जे चकदौसे लाबासा सिदा चकदौसिदा कोई फ्लाइट से अयुक्त जरो कानसिदा कोई फ्लाइट से मो लाबासा की फ्लाइट थेंगे फ्लाइट से तुम कैंसिल दी ओइदबा डिले ओइ लेखिबा डिले ओइ गिसना अयुक्त की पुंग मापन दा थागा दो फ्लाइट सिना पुंग अमदा थाने जला अदे पुंग अमदा थाने हरपदगे ममो पुंग अमसे ngai मतुंग पुंग अनि तासला दुगा नुमिचिगो जो कोई प्रोग्राम लेदिबा पुंग 3 दुवाइदगी प्रोग्राम लेबा दो प्रोग्राम पुंग 3 गाना डायरेक्ट करोदि तौ यादे ता अदे चला ngai kan da moina compensation oina khoi cha na bukai gase loina airport ti pire ko moi token mamam pire token na toroga moina airport no moi canteen le ba moi store adu chalaga yamna jobi airport na tin khoi du mapana dum manung na ga le ta mapana dum thola ngai khona tau le re adu embassy de ka phone tauna dana khotna dana ka khoi laka dau se khoi di india gi guest on chapani da अनि इंडियन एम्बेसी ने जब हेल्प तो मैं आदे मी का थारा खोलक ना नादी सिगा मैं खोई एकदम लाई खोना दे फ्लाइट की करी करा हंगना ना दे दिन मोई की
ꯀꯩꯅꯣ ꯃꯤꯅꯤꯁꯇꯔꯗꯒꯀꯣ ꯑꯦꯚꯤꯌꯦꯁꯟ ꯃꯤꯅꯤꯁꯇꯔꯗꯒ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯅ ꯐ꯭ꯂꯥꯏꯠꯁꯦ ꯀꯃꯥꯏꯅ ꯇꯧꯅꯣ ꯈꯣꯠꯅꯣ ꯋꯥꯔꯤ ꯁꯥꯟꯅꯅ ꯇꯧꯔꯦ ꯑꯗꯣ ꯐ꯭ꯂꯥꯏꯠꯁꯦ ꯂꯥꯛꯑꯦ ꯂꯥꯛꯑ ꯃꯇꯨꯡꯁꯤꯗ ꯐ꯭ꯂꯥꯏꯠꯁꯦ ꯀꯩꯅꯣꯗꯒꯤ ꯃꯣꯏꯁꯦ ꯂꯥꯛꯀꯗꯧꯁꯤꯅ ꯅ꯭ꯌꯨ ꯖꯤꯂꯦꯟꯗꯒꯤ ꯂꯥꯛꯀꯗꯧꯕ ꯂꯥꯛꯑꯀꯥꯟꯗ ꯂꯦꯟꯗꯤꯡ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯣꯡꯉ ꯄꯨꯔ ꯆꯠꯀꯗꯣꯏꯅꯤ ꯂꯕꯥꯁꯥꯗ ꯑꯗꯣ ꯂꯕꯥꯁꯥꯗ ꯄꯨꯔ ꯆꯠꯀꯗꯣꯏꯁꯦ ꯍꯧꯖꯤꯛ ꯐ꯭ꯂꯥꯏꯠꯁꯦ ꯀꯦꯟꯁꯦꯜꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯇꯧꯅꯔꯝꯕꯗꯒꯤ ꯊꯦꯡꯉꯦꯗꯅ ꯑꯩ ꯀꯩꯅꯣꯝꯇ ꯄꯥꯖꯒꯦ ꯑꯣꯜ ꯇꯣꯞ ꯃꯦꯁꯦꯁ ꯊꯦꯡꯉꯥꯏ ꯂꯥꯛꯑꯦ ꯂꯥꯛꯑꯀꯥꯟꯁꯤꯗ ꯄ꯭ꯂꯦꯟꯁꯦ ꯕꯣꯔꯗꯤꯡꯗꯤ ꯇꯧꯗ꯭ꯔꯤ ꯑꯗ ꯄ꯭ꯂꯦꯟꯁꯦ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯏꯔꯦꯅꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯦꯁꯦꯟꯖꯔꯁꯨ ꯌꯥꯎꯋꯤꯅ ꯐ꯭ꯂꯥꯏꯠꯁꯦ ATR ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯄꯦꯁꯦꯟꯖꯔꯁꯦ ꯐꯨꯜ ꯑꯣꯏꯕꯅꯤꯅ ꯆꯠꯇꯥꯔꯒꯗꯤ ꯃꯥꯏ ꯂꯒꯦꯖꯁꯦ ꯊꯝꯃꯝꯗꯣꯏꯕ ꯑꯩꯈꯣꯏ ꯑꯗꯣ ꯂꯒꯦꯖ ꯌꯥꯎ ꯄꯨꯔꯒꯅ ꯑꯩꯈꯣꯏ ꯇꯣꯡꯕ ꯌꯥꯔꯣꯏꯗꯣꯏꯕ ꯃꯥꯏ ꯐ꯭ꯂꯥꯏꯠꯁꯦ ꯀꯩꯅꯣꯁꯦ ꯃꯥꯏ ꯀꯔꯤ ꯀꯩꯅꯣ ꯂꯩꯕꯅꯣ ꯈꯪꯗꯦꯀꯣ ꯁꯤ ꯍꯥꯏꯅꯔꯛꯄ ꯑꯃ ꯋꯦꯗꯔꯒꯤ ꯇꯧꯋꯤꯔꯥ ꯀꯩꯅꯣ ꯇꯧꯋꯤꯔꯗꯤ ꯈꯪꯗꯦ ꯑꯁ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯉꯛꯑꯦꯕ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯄꯨꯡ 6ꯇ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯗꯣꯔꯒ ꯂꯒꯦꯖ ꯌꯥꯎꯗꯕꯗꯤ ꯏꯁꯥ ꯏꯇꯣꯝꯇ ꯑꯩꯈꯣꯏ ꯆꯠꯄꯗꯗ ꯄꯨꯡ 4ꯃꯨꯛ ꯑꯗꯨꯋꯥꯏꯗ ꯊꯨꯡꯒꯅꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯗꯤꯂꯦ ꯑꯣꯏꯅ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯐ꯭ꯂꯥꯏꯠꯁꯦ ꯂꯥꯛꯑꯀꯥꯟꯗ ꯇꯧꯅ ꯈꯣꯠꯅꯅ ꯇꯧꯕꯗꯩ ꯑꯩꯈꯣꯏ ICCRꯒꯤ ꯑꯩꯈꯣꯏ ꯑꯥꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯅ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤꯒꯤꯅꯦ ꯑꯩꯈꯣꯏꯗꯗꯤ ꯀꯩꯅꯣ ꯇꯧ ꯂꯥꯛꯏꯁꯤꯡꯁꯤꯅ ꯃꯣꯏ ꯐꯣꯟ ꯇꯧꯔꯦ ꯑꯦꯚꯤꯌꯦꯁꯟ ꯃꯤꯅꯤꯁꯇꯔ ꯀꯔꯤ ꯀꯔꯥꯗ ꯐꯣꯟ ꯇꯧꯅ ꯈꯣꯠꯅꯗꯅ ꯑꯗꯩ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯃꯤꯗꯣ ꯑꯩꯈꯣꯏ ꯂꯒꯦꯖ ꯍꯨꯟꯗꯣꯛꯑꯝꯃꯒꯗꯤ ꯃꯣꯏꯅ ꯅꯦꯛꯁ ꯗꯦꯗ ꯊꯥꯔꯛꯀꯦ ꯍꯥꯏꯕ ꯂꯒꯦꯖꯁꯦ ꯑꯇꯣꯞꯄ ꯐ꯭ꯂꯥꯏꯠ ꯑꯝꯗ ꯑꯩꯈꯣꯏ ꯑꯗꯒꯤ ꯂꯕꯥꯁꯥꯗ ꯏꯌꯥꯔꯄꯣꯔꯠꯇ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯂꯦꯛ ꯇꯧꯒꯗꯧꯕ ꯀꯥꯏꯗ ꯌꯥꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯍꯥꯏꯅ ꯃꯣꯏꯗꯤ ꯈꯪꯄꯣꯟꯇꯦꯗ ꯑꯩꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯤ ꯖꯒꯣꯏ ꯑꯩꯈꯣꯏ ꯔꯥꯁ ꯂꯤꯂꯥ ꯌꯥꯎꯔꯤ ꯄꯨꯡ ꯆꯣꯂꯣꯝ ꯌꯥꯎꯔꯤ ꯙꯣꯜ ꯆꯣꯂꯣꯝ ꯌꯥꯎꯔꯤ ꯑꯗꯩ ꯑꯇꯣꯞꯄ ꯖꯒꯣꯏ ꯃꯌꯥꯝ ꯌꯥꯎꯔꯤꯗꯅ ꯑꯗꯨ ꯃꯣꯏ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯂꯣꯀꯦꯜ ꯗ꯭ꯔꯦꯁꯇꯨ ꯁꯦꯠꯂ ꯇꯧ ꯌꯥꯔꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯅꯣꯛꯑꯦꯕ ꯃꯣꯏ ꯖꯤꯡꯒ ꯂꯥꯂꯥ ꯗ꯭ꯔꯦꯁꯇꯨ ꯀꯥꯏꯅ ꯋꯥꯔꯤꯗꯣ ꯌꯥꯗꯦ ꯈꯣꯠꯇꯦ ꯇꯧꯗꯅ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯒ ꯂꯥꯁꯂꯤ ꯁꯣꯂꯨꯁꯟ ꯑꯣꯏꯅ ꯏꯟꯗꯤꯌꯟ ꯍꯥꯏ ꯀꯃꯤꯁꯟꯗꯒꯤ ꯀꯩꯅꯣꯗ ꯅꯥꯗꯦꯗ ꯂꯩꯕꯁꯦ ꯁꯤꯅ ꯇꯧꯔꯒ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯅ ꯑꯦꯚꯤꯌꯦꯁꯟ ꯃꯤꯅꯤꯁꯇꯔ ꯇꯧꯔꯒ ꯁꯥꯟꯅꯅ ꯑꯩꯈꯣꯏ ꯐ꯭ꯂꯥꯏꯠ ꯃꯆꯥ ꯆꯥꯔꯇꯔ ꯐ꯭ꯂꯥꯏꯠ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯑꯩꯈꯣꯏ ꯃꯤ 5-6ꯀꯨꯝꯕ ꯇꯣꯡꯕ ꯌꯥꯔꯝꯒꯗ꯭ꯔꯥ ꯀꯩꯅꯣ ꯃꯆꯥꯗꯣ ꯃꯣꯏ ꯀꯦꯁꯦꯅꯥ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕꯅꯤ ꯃꯆꯥ ꯑꯃꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯒꯦꯖꯁꯤꯡꯗ ꯍꯥꯞꯄꯒ ꯄꯨꯔꯛꯑꯅꯤ ꯍꯥꯏꯖꯜꯂꯦ ꯃꯤ ꯑꯇꯣꯞꯄ ꯄꯦꯁꯦꯟꯖꯔꯁꯨ ꯌꯥꯎꯋꯤꯗ ꯄꯦꯁꯦꯟꯖꯔ 30ꯃꯨꯛ ꯌꯥꯎꯔꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯅ ꯐ꯭ꯂꯥꯏꯠꯇꯨꯒ ꯇꯣꯡꯉ ꯑꯩꯈꯣꯏ ꯂꯕꯥꯁꯥ ꯌꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯇꯨꯡꯗ ꯃꯥꯡꯗꯅ ꯐ꯭ꯂꯥꯏꯠ ꯑꯃꯗ ꯂꯒꯦꯖꯇꯨ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯩ ꯂꯕꯥꯁꯥ ꯌꯧꯔꯀꯥꯟꯁꯤꯗ ꯐ꯭ꯂꯥꯏꯠ ꯑꯃꯁꯦ ꯉꯥꯏꯅꯕꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯆꯠꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯅꯣꯏ ꯆꯠꯂꯣ ꯍꯣꯇꯦꯜꯗ ꯆꯠꯂꯣ ꯑꯗꯨꯒ ꯅꯣꯏ ꯔꯦꯗꯤ ꯑꯣꯏꯔꯝꯃꯣ ꯑꯩ ꯂꯒꯦꯖꯁꯦ ꯉꯥꯏꯔ ꯂꯥꯛꯅꯕ ꯃꯤ ꯊꯤꯟꯅꯕꯗ ꯑꯩ ꯂꯩꯍꯧꯔꯦ ꯑꯩꯒ ꯃꯣꯏ ꯃꯤ ꯑꯃ ꯇꯧꯔ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯑꯇꯩꯁꯤꯡꯗꯣ ꯂꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯊꯥꯗꯣꯛꯀ ꯃꯣꯏꯅ ꯍꯣꯇꯦꯜꯗ ꯔꯦꯗꯤ ꯑꯣꯏꯔꯤꯉꯩꯗꯀꯣ ꯑꯩꯅ ꯑꯃꯨꯛ ꯃꯣꯏ ꯂꯒꯦꯖꯁꯦ ꯉꯥꯏꯔꯀꯥꯟꯗ ꯂꯒꯦꯖ ꯂꯥꯛꯑꯦ ꯃꯌꯥꯝꯁꯦ ꯂꯣꯏ ꯈꯪꯅ ꯂꯥꯛꯑꯒ ꯂꯒꯦꯖꯁꯦ ꯂꯣꯏꯅ ꯒꯥꯔꯤꯗ ꯄꯦꯛ ꯇꯧꯔꯦ ꯑꯗꯨꯝ ꯍꯣꯇꯦꯜꯗ ꯂꯥꯛꯑꯦ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯁꯦ ꯔꯦꯗꯤ ꯑꯣꯏꯅ ꯏꯔꯨꯖ ꯈꯣꯠꯇꯅ ꯃꯦꯀꯞ ꯈꯔꯅ ꯃꯦꯀꯞ ꯇꯧꯅꯕ ꯈꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯝꯃꯦ ꯑꯩ ꯌꯧꯕꯒ ꯐꯅ ꯏꯔꯨꯖꯊꯣꯛꯑꯒ ꯑꯗꯨꯝ ꯀꯔꯤꯝ ꯀꯩꯅꯣ ꯇꯧꯗꯕꯤꯗ ꯗꯥꯏꯔꯦꯛ ꯏꯁꯇꯦꯖꯇ ꯑꯣꯏꯅ ꯆꯠꯂꯦ ꯋꯥꯗꯤ ꯋꯥꯏ ꯑꯗꯨꯅꯦ ꯍꯥꯏꯕꯗꯤ ꯐꯣꯔꯦꯟ ꯖꯔꯅꯤꯁꯦ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯋꯥꯕꯁꯨ ꯌꯥꯝ ꯌꯥꯎꯋꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯂꯥꯏꯕꯛꯅꯕꯨ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯆꯠꯀꯅꯤ ꯀꯔꯤꯒꯤ ꯆꯠꯂꯣꯏꯗꯣꯏꯅꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕ ꯀꯟꯕꯤꯌꯨ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯣꯠꯅꯖꯔꯤ ꯑꯇꯩꯁꯨ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯍꯥꯏꯅ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯉꯁꯤꯒꯤ ꯀꯩꯅꯣ ꯅꯨꯃꯤꯠꯁꯦ ꯄꯨꯔꯅꯤꯃꯥꯁꯦ ꯃꯌꯥꯝꯁꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯤꯌꯨ ꯂꯛꯈꯤ ꯄꯨꯖꯥꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯒ ꯂꯥꯏꯐꯁꯦ ꯊꯝꯖꯔꯤ